ꯌꯥꯝ ꯊꯣꯛꯇ꯭ꯔꯦ ꯌꯦꯡꯉꯣꯗꯅ ꯀꯗꯥꯏꯅꯣ ꯖꯨꯝ ꯇꯧꯗꯗꯤ ꯌꯥꯔꯣꯏ ꯈꯔ ꯈꯔꯗꯤ ꯉꯥꯡꯉꯦ ꯉꯥꯡꯉꯦ ꯊꯣꯏꯕꯤ ꯌꯦꯡꯉꯨ ꯂꯥꯎ ꯁꯤꯗꯩ ꯎꯔꯦ ꯂꯥꯛꯎꯅꯦ ꯀꯦꯃꯦꯔꯥꯗ ꯚꯤꯗꯤꯑꯣꯗ ꯉꯥꯡꯉꯦ ꯖꯨꯝ ꯇꯧꯔ ꯃꯃꯤꯅ ꯌꯦꯡꯕ ꯎꯔꯕ ꯌꯦꯡꯉꯨ ꯎꯔꯕ ꯌꯦꯡꯉꯨ ꯂꯥꯎ ꯁꯤꯗ khá ngon người hầu tới ngày gì 또 ꯑꯩꯅ ꯖꯨꯝ ꯇꯧꯔ ꯌꯦꯡꯕꯀꯣ ꯇꯨ ꯁꯤꯗ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯇꯨ ꯎꯔꯕ ꯄꯨꯔꯥ ꯖꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯇꯨ ꯃꯅꯤꯟꯒꯁꯨ ꯀꯥꯔꯤꯌꯦ ꯇꯨ hả ꯃꯅꯤꯟꯒꯁꯨ ꯀꯥꯔꯤꯕ ngạc lên pung bà rồi tới phát sinh chập chá nhỉ pung bà rồi không có thuộc thuộc về nó cho mình rõ tôi pung bà rồi tôi phát bây sinh giờ nó kia nó thả lên như ꯉꯥꯡꯉꯦ ꯐꯖꯅ 얘는 ngang pung bà rồi ghi chập tá tả cái này ꯇꯥꯗꯣꯔꯦ 57 12:30 minutes 다 해봐 12:30 되나 뭐 현대 되네 현대 봐 한데 이 돈이라고 했는데 ꯂꯥꯡꯒꯅꯨ ꯅꯨꯡꯗꯥꯡ ꯊꯦꯡꯉꯝꯅꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯁꯤꯗꯩ ꯎꯕꯗꯁꯨ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯇ ꯌꯦꯡꯉꯨ ꯂꯥꯎ ꯁꯤꯗ 줌도 ꯖꯨꯝꯅꯦ ꯇꯧꯔꯤꯁꯦ 어디 떠서도 비디오 남노 ꯚꯤꯗꯤꯑꯣꯅꯦ ꯅꯝꯃꯤꯖꯗ 12:30 돼 파자신 거든요 ꯁꯤꯗꯩ ꯍꯦꯟꯅ ꯖꯨꯝ ꯇꯧꯕꯗ ꯂꯣꯏ ꯆꯥꯏꯊꯣꯛꯈ꯭ꯔꯅꯦꯕ ꯇꯨ ꯁꯤ ꯌꯦꯡꯉꯨ ꯂꯥꯎ ꯁꯤꯗ ꯂꯦꯡꯁꯨ ꯂꯦꯡꯉꯦ ꯇꯨ 그러니까 매일 ꯄꯥꯏꯔꯤꯌꯣ ꯌꯥꯝ ꯊꯨꯅ ꯆꯠꯇ꯭ꯔꯣ ꯁ꯭ꯄꯤꯠꯁꯦ ꯑꯩ ꯁꯨꯡꯂꯦꯡ ꯂꯦꯡꯕ ꯅꯠꯇꯦꯕ ꯁꯦ 나쁘게 못한 거 같아 맞지 시래니 링 파기 맞지 무잖아 이거 상태가 ꯈꯪꯉꯝꯅꯤ ꯀꯔꯤ ꯈꯪꯗꯒꯅꯣ ꯃꯣꯏꯁꯨ ꯌꯦꯡꯉꯝꯗꯣꯏꯅꯤ 하나 이놈의 돈을 만든다고 해서 ꯐꯖꯅ ꯇꯥꯏꯍꯦ ꯑꯁꯦꯡꯕꯗꯨꯗ 시대 형 해는 나니요 미 이 한국 해는 나니고 미 그런 것도 뭔가 알까 띠고 아무 해는 나니 DVD 뭐 아니 왜 알 맞아요 그이노 아니 DVD 뭐 아니 DVD 뭐 밑에 뭐 말아대가 ꯑꯩ ꯃꯈꯥꯏ ꯀ꯭ꯋꯥꯇꯔꯅꯦ ꯁꯤ ꯃꯈꯥ ꯂꯩ 예 미우 시 뮤직 12 따드려 아주기니 마탁 시리 마탁 띠잉 와 12 따드려 고 시 ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯉꯥꯡꯉ ꯑꯗꯣ ꯁꯤ 12:30 ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯡꯒꯗꯕꯅꯦ ꯃꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯇꯨ ꯁꯨꯟꯁꯥꯟꯅꯤ ꯄꯨꯔꯥ ꯂꯩꯔꯤꯁꯦ ꯉꯥꯡꯉꯦ ꯂꯥꯛꯑꯒꯦ ꯉꯥꯡꯉꯦꯀꯣ ꯌꯥꯔꯦꯀꯣ 이러 응 야돼 또 우레 거